Manipur phamliba restaurant, spa, drug trafficking, drug abuser Amadi vendor na chingba Singda Akanba Mityeng Changlagani haina lona thingkhraba lalhoulup Kykl MDF na khang-hallakli. Lalhoulup asigi publicity secretary Bimol Maite na kudiak piduna thadurakpa chirolamana hai mayai kaba chinjangna nonglei nungsiramagi matawgum yamna yangna kumjilaktuna ngasidi akibagi masak oiraba landa ama chatharakle. Masina kunai asigi fajakhraba thaksi khasida temsingna tahai uhaidaba pau singna Manipuri kunai asi malem ki mamangda ikai phiru khumhanbata natana social amasung economy da achoba saitheng ama pirakle maramaduna mating leiba kunai ama kannabagidama changsilakle ba lanjong asida mama mapa oiba signa macha mana oiba singbu warak watem biduna maru jangba kunai ama sembada mateng pangbina ba cherolasina hairakle tungi yumburel oigadoriba naha sing kanba haibasi Kykl MDF ki yamna maruoiba tawdaba yadraba maruoiba singi manungda amani haina lauraga asigumba mathong maram huktaba kunai asigi leglam asi tugairiba singi mathakta Akanba Mityeng Changbagi operation ase chathagadabani haina cherola sina makha tarakle.